Hostes Khara Thadoknaba, Khut Thoknaba Numit Mangani Lepnaba, Chaorakpa Gaza Dillama Yannakhre report. Israel Hamas lan asida Numit Mangani Khut Thoknaba Lepnabagidamag, Madugi Mahud United States amasung Hamas na Gaza the hostes oina faduna thamliba. Nupi amasung angang Khara Thadoknaba, Chaorakpa Yanaba Yannakhre haina, Dilladu Bukhangba Myoisingi Warol Paladuna, Washington Post na Phongdokre. Adumoy na Hauzik Paubada, Dillama Thoknakidri haina Israel gi Prime Minister Benjamin Netanyahu amasung US official sing animak na haire. May mga panba yanarol adugi marikchumba sing khangba miyoy sing adugi matungin na mathang numit kharanigi manungda hostes thadokpa du hauraba yai haina thangja numita pause aduna haike. Gaza Strip ki Hamas fighter sing na Israeli lising amaga chani rom hatkiba Israel gi manungda October 3 sathagi ba angakpa attack aduda makhoi na hostes saniga ni furom pukhiba Dilladu Qatar da chayol kaya wari sanakhiba du da taunakhiba ni haina pause aduna haike. Israel amasung Hamas na hauzik paubada matam kharagi oiba ceasefire amagi matangda Dillama taunadri haina su White House wangangloi ama na haike. October 3 attack adugi matung Hamas po marufang na muthanaba Israel na wasakhe. Attack adugi matung Israel na Hamas na laingakpa Gaza Strip ta chatharagli balai thak laikhagi akan balal hauzik paubada angang lising mga yauna Palestinian lising taraga ni thoi chahum na sikre. Ngahan thangja numita Gaza Strip ki khwaidagi chawba hospital Al-Sifa da yengba lakiba World Health Organization WHO na lusingba team mamana nong may kapa masong selengi khudam singa loina na mapamadu dead zone oire haina phongdokhe awang thangbalom da Palestinian refugees singidamag UN Aid Organization ama oiriba UNRWA ge Commissioner General Philip Lazarina Israel na agency school anida bom thadakhre haire. School sing adugi manungdagi amada micham lising mari hena sangjafam lawduna leiriba nei. Pungkun mari fadringai gi manungda anirak subo oina school sing phauba. Khaklamda na satharakiba attack sing aduda angang sing yauna miyoi chani sikhre haina. Gaza ge Hamas authorities ki wangangloi ama na haike. Israel na Gaza Strip ta paksan na mang takhalam laba tungda haujik kha thangbaromda amasung West Bank ta onsilakre. Awang da Gaza City dagi kharom da selakiba Palestinian lising cha kaya adu mi lak mari henbagi city Khan Younis ki miyam aduga loina na amuga na Israel gi attack aduna maru phuklaga nei ngahan thangjagi angan badasu nong thaktagi bom thadarakpada Khan Younis ta Palestinian kuntaruk sikhre makhoi adu Hamas ka karigumba mari amata leina banatte haina haksang kuntaruk adu ta aduna leriba Nasser Hospital ge mok adugi mapan da leptuna leriba Mandomsa gi masasing amasung masusing pumnamak sikraba Ayat al-Jayim na Reuters ta haike thangja numita topa attack amadasu angang taraga mapan yauna imung amatagi miyoy kuntraga nitoy Jamalia Kem gi building amada sekhe